Mayam Bukuram Jerry, Nasi Manipuri Mapi Mayek online class ki, Kunga Mathoi Shuba Tanka, Kunga Mathoi Shuba Tanka Asida, Mayam the Aina, Kudol Jagani, Kun Kakta Takiba, Adugi Maka, Haibadi, Pagi Makadagi, Ayangasi Takta Jarakani, Adu Aina Takjaba Asi, Manipuri Mapi Mayek Amashum, Ingreji Bono Malaga Kontoksha Sanaba. Sini ina na hande takcha ba ase ado ngasi na mo ongka mukpa gi makha dagi ai takcha rakani mayam aina taiba class asida asi gi si atei shu hapchan ba natraga asi gi se lale sem ta chungdok pi haiba adu gumba mayam sing do ingonda haijbi ro ai adu do taram na option jagani aduga mathangi class ta adu gi do yang kamo adu gi do yet to sanjarakani haji mayam Board yang bisi, ay adugi kontok singdo ijarake. Asiga ahambada ina ijadori basi na sina hamba na sina kari oy na sina n oy na Adedi Chil sina kari oye Chil sina C oye Adedi CH oye Adedi CO shu oye Asigi tenosi ekoi Bangla ga ade Midiron ga di khara kontok se shuina banina asiga asi Bangla gi shu asi C se Bangla gi toro pamatanda alphabet Ingreji gi alphabet ka chana ba jinga pamatanda asi C asi cho oyaba aduga isiga angka mo ikoina Bangla natana asiga ikoina choose hayo ade choose hayo pamatanda CH oyaba asigi khaluraga na asimo mo cho shu oyaba ade di cho shu chongao hayo pamatanda chongao hai ache hayo pamatanda ache hai Adugumbada irapa matamda mongo mo asigisi shoina bama layaba asigi pochini adai asigana mongo mo si o sisu cho oiba asigi matang siga aisu khatang khanja menjane aduna mayamna asigi matang siga khangba lairagadi asigi si khatang aingonda haibirau asigi di karamba chil sina karamba oigani haibase koi manipuri khonthokta ingrazida si chil sina kari oigani haibase mayamna mtang asigi si haibirau aduga na sidi net oy adedi name aduga gidi not nan adugumba oyba matamda asigi soina koy season adedi chil laire ade til sina oy sina ti na kari oy tiger oy ti na kari oy tiger oy ti na kari oy tort oy ti na kari oy try oy adu ay daragadi asiso koi ti sina si til si sina til si ti oy na sina asi yame bi asige makhase ithajara til laire adedi til loraga khau sina KH na oy khausi KH na khau oy adu makha dagi ngau sina NG na ngau oy adu ay daragi khausi Bangla da kho ucharon doi adu asiga mogom KH na tari kho dula oy ja ngau sisu ngau sina NG si kam khoi ngo oina chappa da maina asigi si ngau da khoi sijane aduna asigi si ingreji da NG sina akoi gi ngau si oina oi asigi ma ngau thau si su akoi jing bisi thau sina asiga TH oina sijane Hajik TH na ta thawaraga ikhoi ge siga chapte
ꯃꯔꯝꯗꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯧꯁꯤ ꯇꯤ ꯑꯩꯁꯅꯁꯨ ꯑꯣꯏ ꯑꯗꯩꯗꯤ ꯇꯤꯒꯅꯦ ꯏꯁꯀ ꯑꯆꯧꯕ ꯏꯁꯁꯤꯅꯁꯨ ꯑꯣꯏ ꯑꯁꯤꯅ ꯊꯣ ꯑꯁꯤꯅ ꯊꯤ ꯊꯣꯁꯤꯅꯤ ꯑꯗꯩ ꯁꯤꯁꯤꯅ ꯁꯤ ꯊꯣꯁꯤꯅ ꯑꯣꯏ ꯁꯤ ꯑꯣꯕ꯭ꯔꯣ ꯀꯤꯕꯣꯔꯗꯇ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯕ ꯈꯔ ꯂꯩ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯑꯩ ꯊꯧꯕ ꯇꯧꯖꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯀꯣꯟꯐ꯭ꯌꯨꯁꯟ ꯂꯩꯕ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁꯁꯦ ꯇꯧꯕꯩ ꯃꯈꯥ ꯀ꯭ꯂꯥꯁꯁꯦ ꯑꯩꯅ ꯌꯦꯡꯍꯟꯕꯩ ꯃꯈꯥꯗ ꯌꯦꯡꯕꯩ ꯃꯈꯥꯗ ꯑꯁꯤꯒꯤꯁꯤ ꯀꯣꯟꯐ꯭ꯌꯨꯁ ꯂꯩ ꯑꯁꯤꯒꯤꯁꯤ ꯍꯥꯞꯆꯤꯜꯂ ꯐꯖꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯂꯧꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ